अहानबदा कांगपोपी डिस्ट्रिक्ट की मनुंग सनबा गमगी फाइद संक्षिलुबा योट की मिस्ट्री अहुम एआर अमसुंग कांगपोपी पुलिस ना रेस्क्यू तौरे हारी रेस्क्यू तौरखरबा मी अहुम अदुगी ममिंगदी तयल कोलम लैकाइदगी मांगसा ताबम मनसिंगा सैकुनगमंग आपोकपदनजित सगोलबन तेरा लखरपम लैकाइदगी कांगजम लोखित सिंगा सैकुनगमंग आपोकप जितेन अमसुंग सगोलबम तेरा लखम लैकाइदगी नौरेम नोंगदंबा मितै सैकुनगमंग आपोकप लैखिदरबा ब्रजमनी कौगे हाइनसु पाउक्सना मखातारी मणिपुर टॉप चैनल की मैकेदी की मरुएबी ई पाउक्सिंग म्याम दा थमजगे अहानबदा कंगला पाउगी एडिटोरियल लखुसगे ngasi athaubusingi ningsing numini nang phongki bisi phongdagi lakhusraga august taragum doi sikanglai pak manipur khunai senglaba madi khunai siki puari da munai draba mayengna iduna lengdan lehogadori numini inkumja lising amaga sani panga maudra ga mathoigi numit asidagi aikhoigi athauba ipai pusingna mari baki damak ningtamba ngakna phangshigi sagai ka duna thawaina ponta pikhiba madi furup asina ningtamba kayagi matik nungsibagi haibadu malemgi miyamdu utkibani maribaki ningtamba ngaknaba thawaina ponta pikhiba aikhoigi athauba layoi khraba ipai pusing aduda aikhoina ikai khumnaba utpa fawba athingba thamduna sahi humdraga mapalom thamlaklaba matung inkumja lising amaga samapanga humdradagi hauduna sai khudingi august taraga humdoida athaubusingi numit ni haiduna pangthokpa haurakhi ngasi august taraga humdoibu athaubusingi ningsing numit pangthoktuna layoi khraba ipai pusingda koknon ikai khumnabu utpaga loinana thauramasi paksana pangthoknaki manipur lengan athaubusingi ningsing numit inkumja lising amaga samapanga humdradagi pangthokpa haurakhiba puwarigi thaudo karamna thokhibagi haibadu nauhona ningsingbe matamadugi loilam sandokpigi wakhal losilaga lalonbigi saktam lauduna india gi lebak masa singi lengak londa amadi imung manungda british na kuthingjinba horaki ningthau masa singi puksel khoijal tinadabadigi khudong chaba lauduna india gi lam maset oina lausinduna makhoigi loilam sandoraki loinana manipur kanglai paka marup mapang oina matam sangna mari thamlakhiba dugi khudong chaba lauraga makhoigi loilam sandokna bigi tanja ngaidun lerakhi inkumja lising amaga sani panga marfuga taruki me thada ningthau sandrakitina nonggakhibadagi masa ibungo singi marakta nakpak ani thuraki inkumja lising amaga sani panga maudragi september thada konung lalhau thoki matam kuina tanja ngaidun leiraklaba british na lalhau adugi khudong chaba lokhi tikendrajit kumba athauba leiba marebak ningba miyoi singna makhoigi loilam sandokna bigi lambida khurau oigani haiba british na hana na khangki makpu pambai kya puthoktuna pha bai bisi british ki apam boiki darbar taugani haibigi namara tikendrajit pu phanaba khujin tharang sing mahi yalaktrabada yubraj tikendrajit ki yumda british na landakhi landaruba dugi matung tarakpada phal oina assam gi chief commissioner amadi manipur gi political agent yauna saheb manga marebak ningba mikha pon pamdaba athaubusingi makhutta taduna angang olhanki british na manipur gi makhoigi loilam oidabi yadi haibigi asatpu wakhal ga loinana lal lauk thoktuna maikai ahumdagi pak sauraba lanmi tengol singa loinana fuzlaki tongan bamafam kya lanthingna khibadуда mareibak ningba athauba kyana thawaina pontha piduna mareibak ko asuki matik lumna laujai haibadu british singda mek sin ukhi matamaduda prithvigi manungda khwaidigi hena khutkan pangalaba numit tade hainaba british ki khulai amadi masing helaba lanmi singi mayokta thauna fana lanthengna duna furup ki ikai khumna bangakhi khanong pok asia da mapangal leina maning tamjakiba manipur april 28 english ngamaga sani panga maudra mathu ingdagi british ki makha pon bawki british ngi makut chalaba athawbusingbu mamingtagi oiba hoyel sathaduna maharani victoria gi mathakta lal hawi habigi maralda ningthokul chandra yuvraj tikendrajit na singbada maral sizunduna august taraga hundoida yuvraj tikendrajit amadi general thangal anibu haujik laidiba bir tikendrajit pak haina khangnaba फायदा बुंग फंक्सी तौदुना मिनुंगसी लेतना हातोपिखि अदुगा निरंजन सुबेदार काजाव अमदी सिराय नगाबुना मणिपुर की कैसुम संग जेल फंक्सी तौदुना हाखि निंगथौकुल चंद्र अमदी मनाव इबुंगोना सिंगबा अथौबा कुनगनि थोइबुना मणिपुर की वांगमा कालापानी दा लोय थाखि मणिपुर की निंखा तमंगा नबिगी दमक थवाइना पोंता पीख्रबा अथौबा सिंग याउना
Yubraj Tikendrajit amadi Thangal General anibu phangsi tawduna hatkiba August 13 numit asibu maraibak ningba athaubisingi ningsing numit haina state amadi tuan lupsing na sahi khudingi ningsing thoram pangthoktuna makhoigi mafamda ikai khumnabu ali ing kumja lising amaga sanipanga maudraga mathoigi Manipur gi aroiba lal maithiba nanglaba Manipur na athaubisingi ningsing numit phawba pangthokhalakidi sahi humdraga mapan gi matungna ningsing numit pangthokrakhiba asima kham thengba loilam gi saithing mayuk narakhiba khudam ni hainsu editorial da makha tana pali atopa pawmana Manipuri ama oina poklabadi apunbagi saktam da singnar pokhudi mak thengnabagi thauna laigadabani amako Manipuri ama oina poklabadi marebak nungsiba Manipur na hingminabagi wakhalon chenbaga loinana apunbagi saktam da singnar pokhudi mak thengnaminabagi thauna laigadabani haina All Manipur United Clubs Organization Amukogi President Nando Luang na phungtokri wapamasi amuko amadi thangmaiban United Clubs TUC na sinduna serauk da leiba athaubusingi khubamda pangthokiba athaubusingi numit thauram da phungtokibani thauram aduru saruk yaraduna Nando Luang na makha na hai iramda masigi apunbagi saktamda mapanagi sangsilakpa mitop singna singnaraglaba phawbada kithi kirum leirabadi miyedu lamda masigi athauba mapari mamom natti haina laudaba ngamloi hairaduna athaubusingi numina lakpada makhoigi mafamda sumna leisu katpana mapung pharoi makoina salamba marebak nungsibagi liklam aduda khudung inna bo honaminasi athauba bir tikendra jina leikhidaba matamda masagi sahi kunthraga manga rom tamangaidi magna matamadura British ngi mafamda sangjaram labadi maki punsi nungai fane hinglamba yai dubu tungi mirolna ikai phirup khumduna hingadobigi saru thawai thaban hena phai haiba wakhalonda thawaina pontha pikhibani thawai degi irei pakna hena lui haiba layoi kraba ipai pusingi wakhalon singa sigi mirolna ikai khunabu utuna makhoigi khungul lemina saiki thauramadu da beauty kendra thangal general pauna brajabasi amadi hizam irabot ki mitamna leisu katuna ikai khunabu ki atopa pawmana Manipur gi issue luishinabagi matangda MMAB na Home Minister taksinkre Manipur thokliba lan as luishinana honabda maru oina Indo Myanmar ngamkhai ngak senbagi thabak kankhatpaga loinana koki militant singa sanariba suspension of operations su suspend taunaba Manipuri Meetei Association Bangalore MMAB na ayub sirol ama Union Home Minister Amit Shah pisinduna taksinkre MMAB gi maikei Union Home Minister pisin ki pasirol aduda Manipur thokliba irang asi lakshana bamadi waroisanama puranaba maruoiba thaurang ama oina eno memar ngamkhai ngak senbagi thabak hena kankhatuna ngamkhai paringa sida Myanmar gi kuki militants na apapa makhal gi khulai sing Manipur on pusilakpa amadi drug pusilangnaba thingnaba matiksana security force thambaga loinana modern technology based warfare thengnana bangamnaba security da henba training PPU haina takshili Manipur gi loijing loyada leidiba misa miyam da ngahak leitana nongoi amadi bomb kapsinduna terrorism gi thawong sing sathariba khulai paiba kuki militants singa sanariba suspension of operations su suspend tawbinaba su taksinki MMAB gi maikei gi makha taraduna census ta yumpham oiraga Manipura NRC satnahanduna illegal immigrants singbu citizenship piroidabane physical verification gi loinana section na mikok thibagi thabak sathaduna rightful tribes masak khangdokpiu amadi illegal cookie immigrants singbu ST list gi lafokpana illegal immigrants singi issue si loisinba ngamgani hainasu Union Home Minister gi puning singki memorandum aduna makha taraduna mising yamjadaba Manipur gi yelhomi oiriba Meetei bu ST list chalanbiduna constitutional protection pibiu Meetei bu ST list Salhalu haiba legitimate oiba demand as center lengana miyeng sangbiduna scheduled tribe status piduna makhoigi haksing ngaksin biu han su taksinki MMAB na furup amatagi mayok lepa leiti edubu awanong poklamda maru oina Manipur mausagi punsida akaiba madi ingtapada singnarakliba anti-national elements ingi mayokta matampu modalepkani amadi Manipur ingtapa hanjilaknaba pandamda MMAB na August 13 Field of Hope initiative haibasida friendly football match ama Bangalore da pangthokani haibaga loinana August 13 da Samga kuntra gumli subu Manipur Patriots Day 1891 thoram se pangthokani haidi makasa tharak poina panam pause gi editorial myam da thamjage apun bagi saktam da singnarak pasing thengnana ba anawa thauna pirsano panam pause gi editorial
ngasi sei chamaga kunthraga marigi mamangna Manipur asi maningtamba ningthau panba laipak ama oina malemgi khanopok Asia gi manungda leiduna malemgi laipak kayamukna masakhangba oiramlabasu ngasidi India gi state oina lerakli India gi awangnongpok state singi manungda ningthau panba ningkha tamba laipak ama oina lairambadagi India gi phibanungda leikhrabasu kumja singa sani panga maudraga mathoida thokiba Anglo Manipur war adudi ngasigi mirona kaunadana leiri matam adugi layoikraba ipaipu singna maithiragani khangna maraipak maramdamgi ningkha tamba ngaknabagi damak thawaina pontha oikhiba sing adugi maphamda ngasigi mirolna sahi khudingi April 13 khongjomde pangthokpaga loinana August 13 desu mathang khanba athauba bir tikendrajit amadi thangal general bu thauri kongoina mangak samda huklaga namduna British na thauri yanduna hatkiba numit aduba athauba singi ningsing numit haina malemda leiriba Manipur gi miyamna makoina leiriba lamdam amadi laipak aduda pangtoknari maru oina thauram asi Manipur da mapung oiba thauram oina state ki thakta laingangna Imphal gi Phaidapung haina khangnariba bir tikendrajit pakta sahi khudingi pangthoktuna lakpagum handak sahi oina su ngasi August 13 da pangthokpaga loinana state asigi lanai lukayana su athaubisingi numit pangthoknaramgani khali ngasi pangthoknariba thauramasina maram oiraga malemda leiriba Manipur gi miyamna maraipak maramda munungsina hanabagi paujal piri habisi ngasigi mirona khangnari Manipur asi piklaba supikna kanglo phurup kunthraga manga munu khundaba apikpa India amagumna leiba state ama oiba maramna lamdam asida khundariba phurup kanglo khudimangna Manipur gi apunbagi saktamna singnarakpa khudimak mayoknamina basungani khali nakala maramda haukiba kumja sani panga maudraga mathoigi Anglo Manipur war Manipur gi ningkha tamba ngaknaba thawaina ponta pikhiba singaduda matamadugi Manipur gi yellow mising ipa ipu kayam yawkrabani haibisi ngasigi state asigi miyamna ningsingba sungani adugumba yamna maruai khraba malemsida numit thana leiriba makai kauduna lehoragadaba thawdu adugi manungsana athauba mathang khanba bir tikendrajit amadi thangal general buna matamadugi British lengana maral kayam pishlaga thauri yalaga hatkiba August 13 kumja sani panga maudraga mathwe dubu hangana ningsinglaga ngasigi tungi yumburel oihogadaba haurakliba naharol sida marai pak maramdangi dama kathokpagi thauna lehanabagi akhanaba thauramni khanna athaubusingi thauram pangthoknariba simangna ngasigi mirolna sahi lising ahum henbigi puwari leiba Manipur gi apunbugi saktamda singnarakpasing thengnanabagi anauba thauna piba oirasano maramaduna August 13 numit asida Manipur laingaki MLA minister singna thauna leina state asigi apunbugi saktam ngaktuna thambada asatpa pirep lawmingaraga tha taraga manga hela ngasigi narco terrorist cookie singna Manipur bumase tanaba sinbada Meetei singna landaraklibasi athuba matamda laksinana bu hona basumgane haba panam pausai editorial ma'am na thamjari duga hausikoi nadi ma'am paus matang se lusinjarage masu ma'am puna no update ngamina channel sigi maikedi gi ma'am famda makata na thamjari